Imphal Ukhru Lambi Matam Kaktana Ban Gokre Pau Si Ngarang Nungthil Phongba Pandam Pau Se Dagi Lokhotjabani Imphal Ukhru Lambi da Belly the best tauba civil society organization singna niyam na yadaba moongda tax lawi haibagi wahauda tha asigi taruktagi lambi asida matam kaktana ban kौkhre Imphal Ukhru Lambi da passenger service tawriba transporter singi oiba joint coordinating meeting ama pangthoktuna commercial vehicle singi oiba joint action committee ama semkhre JCSC के मतुंगेना बेली द बेस्ट तौबा CSO सिंग मरुओइना All Manipur Pony Conservation Forum amadi All Manipur Youth Welfare Federation na nungtigi oina Imphal Ukhru Lambi da chatpa transport service provider singdagi illegal tax laure haina maral sirakpaga loinana thawong asi leptri phawba lambi asi matam pumbagi oina ban tawbagi khongjang sangsilagani haina khangalagli Fighting vehicle mari Yourakle Pau Si Ngarang Nungthil Phongba Kanglei Pakki Meira dagi Lokhotjabani Hojik Lamdam asida thogliba irang asiga mari leinana irang laksinaba amadi manung hanjinba mafamsingda State Security Force na changsinba ngamnabagi pandamda Manipur leingakna Union Home Minister da taksinbadagi handak laikhiba Quick Reaction Fighting Vehicle QRVF Gari tara adugi manungda hana ahum Imphal da Yourakre matungda ngasi Gari mari Imphal Yourakre wat hawriba Gari ahum adusu athuba matamda Imphal Youraklagani hairi Gari sing asina ka hena irang kanba mafamsingda khudaki oina changsinduna matam chana irang laksinnabu honabada mai pakhanba ngamlagani hairi Lam Maming Onthokpa Yadanaba amadi exam da aranba pambai sizinaba thingnaba bill yauna assembly na bill taruk pass tawkhre Pau Si Ngarang Nungthil Phongba Pandam Pau Se dagi Lokhotjabani Taragani Suba Manipur Legislative Assembly gi Manga Suba Session gi ngasi phomkhiba Marini Suba Numit ki mifamda Lam Maming Onthokpa Yadanaba amadi exam da aranba pambai sizinaba thingnanaba bill yauna bill taruk house na pass tawkhre Pass the Ukraba Bill Singadudi, the Manipur Names of Places Bill 2024, the Manipur Goods and Services Tax Bill, Manipur Fiscal Responsibility and Budget Management Bill, the Manipur Municipalities Bill, the Manipur Labor Laws Bill 2024, Amadi, the Manipur Prevention of Malpractices in High School Living Certificate and Higher Secondary Examination Bill 2024 ne. Mapu Pandaba Lamdam amagi moongda lam natraga mapham amabu thoningba maming thonjiliba asi thinghaunaba the Manipur Names of Places Bill 2024 asi laingakna kumna khanaraba matungda pukhalakpani haina Land Resources ki thausu puriba Chief Minister N Birena phongdokre mahangna makhan taraduna lamdam asigi puwaribu ikai khumnabu utpa amadi thamlamleba pukaising asi ngak senduna thamba haibase aikhoi pumnamaki thodangni ipai pusingna wana semlaga amadi ngaktuna lakpa pukaising matam Matamgi Miro Singna Manghanduna Lagli Puwari ga sagonaduna leiraglaba mafam kayabu anauba maming kaya thonjinduna aranba puwari ama semnaba honarakpa kaya asi matam chana thingaubagi tangai phadaba lakpadagi cabinetna kumna khanarba matungda bill asi pukhalakpani haiki loinana bill asi chanaba hawbadagi authority gi ayaba yaudana maming matha thonjinbagi chanabi asi leiraroi hainasu mahangna phongdokhi